Kakching Campaign for Good Governance, a joint initiative of Kakching Foundation and Image TV towards a free and fair election and good governance. Know your candidates. Say no to favoritism. Don't accept bribes. Think before you vote. Exercise your democratic rights with a sense of duty. Elect a good leader for a good governance. Kakching Campaign for Good Governance. Ngasi Image TV amasung Kakching Foundation ga punna joint initiative oina hodoksepa program Know Your Candidate pu meyeng tabiriba mayam punmakpu khurumjari koigi studio da lengsinduna lejare ward number 6 ki independent candidate oina chongthok piriba koigi Sir Nomaithem Purnima Singh Sir bu akoigi image studio da tara nokchari adom buju thagasari Sir si mayam da amuktang sak takpo oina self introduction macha amutang tobiragadi yam nungaini kani tawjage Kakching Moirangthem Lekai Urobum Parengda Leiba Lekhidraba Siri Nomaithem Nimai Singh amasung Lekhidrabi Siri Nomaithem Ombi Tawabi Debigi ani suba masani pani hogi mak lakadoliba mangarak suba Kakching Municipal Council gi ward number 6 ki independent candidate oina ayak chotokchari hoji isagi sinfam profession gi matang lu haibetang haibi haje ayak hogi angang sing larik la su tapi tambi boga mari lainaba loinana tungan ba association kaya gi committee member oijaraga mayamga hakthengna amadi na koinana mayamgi damakta tabuk thorong kaya amada saru ya bagi tanja adu phungbaga loinana mayamgi sebagi damakta lejeri isamasi hogi hojik koigi sarna lakliba 2016 gi municipal council gi election asida as a candidate oina contestant oina thokpirak pasi koi karamba nungi oiba achetpa wakhalon leibagi no haibadu koi viewers inga mutang share tobisi kani haje tasengna ngasi ai hana kari damakta ward number 6 ki councillor independent candidate oina tholi basi kari gino haibasini sigi matangda aina thabdeningi basi haukiba kayada lei khariba councillor singna torokiba thabak thong sing makhatana aina isamuna hakthengnaga tongning mayam ama lakba hena development tongning poi wafum ama lakjaba thabak thorom kaya asi aina chen chungduna matam gi honariba mayam asi mapung phana amuktada telaba matam aihana councillor oringai matam asida toroma thabak singche makhada lakbada habidi tungda lakadaba councillor singna mahaki matau tamba horsinu haibu wakhalo da motan thamdiramaga yam sincerely wakona thamoi sengna parja singi thabuk thorom kaya da saruk yaba ngamange toromge habigi wakhanda aya councillor amo oina thukser koni yam nungaijai ojana hojik tapi basi khoigi municipal council da municipality gi khoigi magi role and function gi makhada tobam thokpa thabak sing adu niyom chumna phajana tawramaga as a public ki example amoina ko mayamna singthawa yaba leader ama yamna chumna toba example ama oina akoigi leina hongna ba mayamna sing matau tamja hongna badu hona jage haibani mani madumon ado hojik kariyumba masi koigi councillor oina elected oirpa matamdani thabakse mapung phana pangthokpa ngamdorisi na haijariba ado hojik laibak phadana 2016 sida som elected oibire hana khalagadi kari karamba specific koigi tawningba thabak leibage haibdu haibetang phongdopiu masi tawningba thabakti asuki matik yamgre adubu matamna tenbanina khara khatang panjaba tarabadi isengchengna thabak tobagi mawongsi aigi wati manungi oina tawjaba thabak ama den ani subada akoi Kakching gi oina tawba thabak ahum subada akoi Manipur state gi oina den mathang chokholpa mawongda India gi foringe tawba mayam tunga thabak mayam legi adu isamaksi
councillor ama oina ai lekai da aina tawgening ba thabuk sing dagi hana hojeraga mayam na nungsi biduna hanaki la iba council gi election asida aibo councillor ama oina khanbi rabadi councillor amagi lakpham thopa sahi amagi sarkar gi side tagi amadagi bu oiro councillor amagi lakpham thopa khuding makse khatung khuding makse aina ahan ba makta da aigi ward development committee gi members sing loina na kalab ki nungsijaraba committee members singa umna tana jaraga lekai sida karamba mafamda karamba jaga da kari tobu ya bagi habase kumna khana ne jagani darkar le rabadi ward number 6 ki parja singi apunba general body meeting ko jaraga parja singi apam mo lawraga parja singa sima tawsi sumain tawsi habagi magaida ai samaki sangin jage haina ai thamjani Howsik ward number 6 sida howsik thengnariba yamna koigi problematic oiba issue khara layamgani hajariba ko adu as a leader ama oina karam issue no howsik thengnari bise praja mayamna ward number 6 sida masi kharamati adum lei haina logje lamdam ama lekai ama lerabani ko tongan ba issue panbada nungai ba panbada nungai taba subaina development issue gi matang haibi development issue gi matang da akoi hoki ba sahi singda pubiramba councillor singna tawram liba thabak thawong sing asi akoi khudimangna unarbani kanana kayam phajana ningthijena tawri kanana karawai pada wali haibra sing mose urabani masida aina mamangna puramba councillor singbu khunbagi wafam suna sede adagi moibu hena wangna thakatpasu ai ngamjaroi maramdi tawriba thabsina sakini adugo aigi wakhanda karma mawongda lekai hogi oiba development si pakhat ba yabanu habasi pakhat le besing ki kada sin document ba yabanu habasi mayam singi kholawgi matungina mayam sina takpir pagi matungina aina ujabagi mawong matungina ekogi hogi san khadiba iramna ra singasi adi matam chuna ba mawongda khara sendok semin tongning bagi apamba dena ni chubada nung sing lakpa matamda lambi asi wa number 6 ki manga leiriba marueba lambi sing kidang fibam sadaba atobu watching sangdam matamda sumba amna lambi gi oiba nungai ba dai adagi amo ekoi leiriba wa number 6 ki manungda Kakching gi su oina sizinaba ekoi pukhi asi amna marueba masi masu ekoi light decoration singba matamga sanaba mawongda ekoi kari gai tawbut abanu ga habasi ekoi priority sum pininga po adagi amu shomo legai da leiriba mahi masini tamjaningba aduga makoida madugi daga oiba kharadi moida whatsapp sengolabadi akoi myamna jumdin birabadi madu afabaga oiba yaba do sumba angang singji akoi mataw kamai tawdo sengolaga tungi afaba jumbiren lamdam sibu sak takpa ngamba lekai sibu masak takpa ngamba kadaba adu angang singappaga wakhanji akoi dum puje then ani subada makhatana akoi sport ki lamda sana khona bagi lamda adum fajana tile leibam mayam ama ai wa number 6 koi Kakching wangthem legai sida buje asigumba angang singsi akoi particular oina kari tawba yaba no ga si the right guidance right resource koi pibiba natra matam ngi sing chai biba natra mani masi darka oi hena khanje asigumba tongningo mayam lei adagi makhatana akoi yamna ahal oiraba government asu always pensinga pida tawri ko adu government sani government dagi su phungmu pasi sapjana koi honaraga akoina su kari tabu ya banu ga habsi ahan singi damok tasu adagi miga mimana draba hagedra kari hagedano sumba akoina migi mateng taka oiba singche ngami makai somda koi khara sacrifice tawningyam koi damok da khara tawningyam yam nuai yogi leiriba ari akoi Kakching gi market se anta Kakching hara kanda market kakta nei nabi open se deko ai tuan pin khara jom puthok jarke market sima yamna phajana nthijana sa ning magi apam le ko adagi akoi gi turien akoi mayam na semai tau turien hena khangai ba turien sida yari ba makai hatta hodi thada ba thabak ko adagi tenes thadar ko to ri mayam si sima di ai am seng to ning te adu masi ilu ba taru tanan ba tasing ising oina mayam gi sisinana ba sana na point thamni duga akoi gi mafam saba jaga yengaga sarkar gi side tagi
dustbin na chingba si na bui hina bi si le na bo onan ba adagi amusu ai Kakching lam da masi hoji te ya mana meter pa le ko meter pa pa su masi ju government gi phajaba policy program mani aina pati hani mu de tamusung ngasagi meter pa gi matam sida koi lambi shuru sida karim ganda kian jawba kangu sing te dum electric bala puthok ngala le pasu jawro kani sam masi khara masing hanthar ka dai nai khanjai ko masi gu masi jo koi kari da bu ya bano midang matam punamak da koi gi ngalan jaba ahing nungsingi style amada iman mana halangai ko kai dau ya puno su sim mai ka singi wele do haninge sagi market ki matang sita khoina khangjening basi khogi Kakching lamdam si chakhat pa mo oge high targadi economically yamna sound noiba lamdam mo oibe tai the economically sound oiba haibisi business ta lai natra market ta do market sida khoina no gi mi si hengalak pai mahuta hanthak kibagi koida pipaina ba mayama section of the society mayamna hainari ba Kakching gi to asigi matang se karam haina koina mi si hana lakpadudagi henna la alaga koi amna phajaba chauba koi market ama oibe yabagi si somgi mota kai kai wakhal lebi asi Kakching bazaar si no gi mitin mai sang chi hengal angagi kali mo lai hai bene ba karmaina hengalan be yabage aina hai ba si somna su leader moina thengnabi bra mi myamna haina ba ta ba aidi somgi su laifam si bazaar ilap lapna te hariba adu habit habi oi bazaar si no gi mi yamba hengal pa habi si di ai wakhanda dum oigani maramdi mi si no gi ko hengal ya ba population se ai lekaida hogi be chahida population lising am le ramadu hanada lising am yang kai su le ya ba bola be chahida lising am ga chani chome su le matang de lising mangai su le sum mising ya kala pugal le na dum matam ni matung na market si di mi ya dum amagi phaba phata ai dum jakhola kan habi thaja ba dum le je adubu khare hena mi tile langagi afaba market ama oirangai da maktai di kari policy program le no si matangi pakumoina madu akoi Kakching ga loina ri ba khun khara padere for example Kakching to Ilengbal road Kakching to Phunan Maring road Kakching to Tezpur road Kakching to Wabagai boy ro Yangnam boy ro sumba lambi singse khare hena atien ba matangi manungda ngagi karba tawning ba kangusu kobi gi karba tawning ba kangusu mana masing tawning khuding musu am thuna aka akum ngamna bagi lambi ama transportation hagadra masi phan ba loina na madu ngamak padagi di makata ba bolang Kakching ga dak phangakwa bolang Kakching tu susampur phangai khonakwa adagi Kakching tu mole phangi ba khare na kalam thuna phangakani adagi ala pa khara Kakching dagi khara lamna leiba lamdam singa samna ba ya bagi lambi se khara phar laba adudi ai wakhanda pun bagi sangsi khara hegadra khali ma habadi lambi gi makha pole hai khanje ba lambi si am nunga hai ba yam nungai khoigi masina khoigi development ki issue ki matang le re khoigi market ki bo ro ama wo ro ko hojik mathang da khoina khangjening basi khoigi candidate sina praja ga thabak samnar ga thabak tawningi praja se khoina lumna khali haiba hek kagra matung da gidi saigi samnada ba the transparency mai what pa masida khoigi Kakching society dagi section mayam dagi social media Facebook ada WhatsApp dagi koi nahal educated oba mayam lei mapan da su lei even in outside India su lei makoi mayam na koi suggestion comments mayam pibirei ko aduda Kakching foundation na compile tawraga koi draft tawthokpada number 6 ta leba points ni video coverage and telecasting of the proceedings of the monthly sittings of the Kakching Municipal Council. Aikoigi assembly da koi live telecast tawi koi praja gi paisa chi karmai si na sige karamba project ta thaja sige haina aduna adumaina chap manana koi gi monthly sitting sida Kakching Municipal Council gi se live video coverage taroga telecast tawbagi wafum ma transparency hengatnan na ba masi somda somgi mot kari lebi ge ojai aidi haibasi jamna phaba khongthang ne loge masi thengmale ne loge ai motari jariba makai masi adum tawba phare masi made ai thagachai somda su yamna apamba pamali be bakar gadi masi tongnaba
adum support tawgane ba support tawgane masi mukti apabu thabak ne ba ko 100% apabu thabak ti adum support adagi somna tawbining ba specific khoi agenda oiro manifesto oiro si khoi kaigumba khoi ithoga thetokpa mayam da khangan ba si su propose masam tawbirei masina karamaina candidate khuding makki ni ko haiba propose khoi hena good governance ama phangnana ba as a good leader ama koina elect tawbu ngamna ba masigi matang dana kari mot leibige aina tawning ba aina election kagra matungda kari tawgada bage kari tawgaduri haibedu theduga thambage apam ne ba yes masi anobo ina kasinda thoi yam phaba khongthang di oi tomusung mioi ba ba se iraga thet ba se masida apaba mayam am laka dore ba ko apaba singi moto koina lau bagi tanja phangan dogi ra natragana maduda kari wakhal leibno so ai khangjening ba ma masida aina tawzening ba haibadi sunsoi soiduna akogi point taramak natragasu point ama ani da warsu masidi yam important oiba potni masi ka ta ai within my power function da in line is to ngam gani haiba ama ani dang warsu adu thetpagi wani haibadi trust to build tawnaba agi commitment duna mi gi trust build tawrini haiba adugi du akogi hojiksi mangsilapagum tawi ko adugi madu trust build tawnabagi opinion ormali mayam sina haiba kano se idea se mukhina smaina takpi point mari manga yam dabra point mari manga koina tawgada basi these haibane ama to warse ani da warse ai thelaga madugi the haiba theki ba potu kari makar matung da tawtar gadi magi trust magi commitment adu prajaga leader sigagi kano si relation si hen chetpa oigador mi haiba madugi motive ta ni khoi narol singsina opinion pirei base masi adum thoidokpa madura mangjaba tongjaba do ai leiru hena khanjai duga candidate ama oina madu lathopagi damakdadi adum asu akaible te phai hena khanjai yam nungaijai adagi issue khara nainabada khoi municipality gi oina lakpada khoi hojiki chakpatlaba IT gi juk asida municipality gi website se akoi phajana function tawdaba masida kari mot laibage kari habininge masidi akoi hadokpoda ikai bo phum municipality council gi matam gi kwa thabak thorom da saru yari ba madi maduda staff lady ba singi soibani hena lawje masidi clear oina phajana website se hanani ado karigumba khoigi sarbu as a chairperson oina khanba targati haidi maru oiba priority work si kari oina khoigi municipal council gi oina kari oina rakhaningi mayamna nusibiduna aina councilor ama oina one number 6 ki mahu sinjaraga Kakching municipality council da phamjabaga loinana langminariba akoi aige samana ba councilor taraga ni thoisina ai tharaga tarani thoisina ai support tawbiduna chairperson ama oiba tarabadi tongning ba thabuk singa se kari no sineba mani priority at least 3 priorities hoji Kakching gi mapung oina thaknaba isinggi problem masi ayamba parja singna leiraga oina sina bom tori masi kukan bangam na phona base water gi issue se water supply masi ai paikhatningi then ani chubada ngasai mamang du panjakre nimidangi matamda nungthi nungmu matamda hena sathire wathasi nungthi nungmu matamda Kakching gi phajabasi mai mamana maram moraga aikoida kayum phaujabadu won ge hena khanjai heba laki koi nimdangi mai koi electric system se karo hudung gi ayona hudung gi apam ba madum leje heba ko then ahum subada market si yogi labor market si matang mo suna ba market ama ohin mo gi apam ba idum leje then mari siba point da
parking system gari thambong di parking system si koi kamai troga phabeda bano se para singi mo lobo dum darka we brain khali ko yo ki Kakching gi ring ron auto driver gi parking sina kram ba film da krai da lei ga hain sing basi ko lagi summa gum basi ai adum ai basi ko tawni manga subo point da lei ba Kakching gi lambi sing se exact what question oina wati oina hajagi beni ko Uti chairperson ora bani na Kakching lamdam gi lambi karamba jaga da krai da shoiri karamba ne hena phatari kare hena semin da suja ba jaga na karamba oiri ga hena sing basi nei naraga manab mi yeng ama thamaga sap manab mo da ising ba pamje then taruk suba point da ngai mamang so panjagre lambi pakto poi thabo sima de misana dum pamje hena mission ga da ba tagi hana pakto pa ya lambi sing karam ka lambi sing pakto pa ya kun ha se ai jing ni aduga masi lambi pakto poi thabo se dum tong ni tum yeng ga then tare suba point da mamang da panjagre ai khoi gi sanitation gi thabo se taru ta na thambagi ai turenda amol kai thada dopa punlaba lagi mafam sa solid waste management se masi masom dai pung chang ni then haring badi mayam lai ko lagi hoi ni ban suba point da matam gi tungan ba business singna adik industry likhlak ba industry tawri ba karba tawri ba mayam sing se adi phajana permission piraga tawi tawde tawam dragana noi permission du lobum khangdabagi masada soi permission longninga lobum khangam da bor masu ba industry am tawr pa se karba am tawba se sidagi samai tawda bani han sing bagi lesel ma mayar tamaga niyum chumna karba mafam da industry likhat kani karba mafam dana kai tawgani ga jaga sing ko khai do education yona kai thamsege expert sing tanaraga master plan amai makhada thabak sing ji tamna phajana pakhat pado mari makong samnaraga kana gumana si tawjinba ama tawjinba nataba adu neba akoi sir yamna phajaba wakhalon ni gi young koi gi viewers sing se right trampan kun makoi sta leadership ki kano se definition masig matang knowledge habit wat padong tawi adu young naha oiba makoina voter masing di makoina henba ago leadership ki leader achumba kamai khangadang me haibasidi akoi education da su yautaba syllabus da su yautaba as a leader amoina habitan fungi sengna lepak amagi lamdam amagi lekai amagi lusingba ma oibeda sangba gunsing asi manung mapan phauna ubang ama mioi ba magi thamoibu maduga madu sanari ba ai riga mi amaga wari sanare magi manung mapa ya pa madu khona khanga matungda magi apa madu afaborom do orma badi thabok da unthongai madu bo yawra thabok bo yawra mateng pangba namba pautak piram ba tana taba magi apa madu khona pautak piraga magi thamoi do pethare phatabala bida chakare taram bado ai khona chunthoga afabala bida pur ngai labi ma masaji ajare chapal lambi do yawna khona mateng pang piram basine ai pamjari si for example ahal lamana nungju tha matamda mayumda yongning na yobang ngamdre nung ta abadagi pandar leirame masi amada mayumda ithorpa matandadi mahak nung ta ne khangdabadi sadin jarokta ahandu yumda chatningbagi apamtu leire madu aina thenarabadi ai yumana oirabadi ai hingol mana oirabadi ahandu da ngatang wari watai tormaga yumdagi aigi athoiba satil ama natraga ai lejaba satil ama paraga ahandu magi athubudu nangai damta aina ngambabadi ai mayumu thimbiramase maduda handuna ayona pelauga da bado maduni ayana tawgening bathawdi amnuaijai leadership si is not about us leadership haibsi akoigi atopa migi atopagi damakta tawagi wakhlon chenba tawiningba adu neba maru aina isagi nataba atopa mayamda adu neba tasengba adu khanba miduda o masigi misidi masagi dagi hena mayamgi da tawningbagi maunda wakhal chang yam wangna lei haiba adugumba mioi dudane bakhuna thadok toris maramdi mahak adugi wakhandu yarogadi ma akhoi damakta matam kaithokpa ngamgane aba wakhal loksing energy even resource madugi mi daduni akoina bot akoi thadaningi haiba sini akoi sagi wakhalon se dokoi young viewers zai trampan kun suba yauri basina su adum khangbiramani logic yam nungai jai ado losilakpada akoi show sigi format ama oina saigi akoina haijaba vote appeal tobagi tanjadu hojik lakchare ado
mayamda vote appeal amtang topi. Handak lakadoliba Kakching municipal council gi election na sida Kakching morang them lai kai rawum pareng le jeriba ai hangna mayam gi seba amuktang tawjegi haina khanjaba ga loinana parja sinasu ai hakpu nusibiduna parja singi maman jamlaba voti sindu eguna nambiduna aibu Kakching municipal council gi councilor rama oina Kakching municipal council da thagat biduna mayam gi seba amutang phangan biu haina tabiriba parja khwai punamak pu ina khomunduna khurumjai koi image tv gi amasung Kakching foundation gi taraptagi su koi sir lakador election asida sir su mai pakpo oibiu haina wish tawjari aduga ngasi mamal yamlaba matam kaya ama kaithopiduna koi studio da ngaktang oisu election birektuna koi program asibu mapung phan bibagi damakta koi sir bu han thagatjari dum su thagatjari